मरुओइबा पाउ हौजिकमकी ओइना चीफ मिनिस्टर रिजाइन तौबा अमदी तौनबगी वाफम चीफ मिनिस्टर मसादा हाइरकपा लेते हरी मखाताना मणिपुर की डेवलपमेंट की दमकता चीफ मिनिस्टर ने तोंगान तोंगानबा डिपार्टमेंट की लीडर्स सिंगा उनाख्रे कुकी खुलाई पाइबा सिंगना बोरोबेक्रा पुलिस स्टेशन अमदी युम अहुम मई थाख्रबा मतुंग मार लोन ngang मियोय निपान लाखनगा युम अनि अमसुंग मई थादोकलमले बसंती अमदी लंचेनबी ममा मचा की मिसी की पोस्टमार्टम रिपोर्ट फंगलबा मतुंग जेएससी की माइकेदगी वाहंग कया हंगलकली मरा लेबा सिंग दंदी पीवी नबा मरी लेनबा सिंगदा जेएससी न तक्सिलकली Security Force na thibo humbaki thabak chathabada thobal DIST ki IRONG CHING manaktagi khutsu khulai kaya fakatangamkhre Northeast Windona Sandok Sariba Numidangi Pauming Tabiriba Singbu Chen Mabamna Kurumjari Hauzik Pau Sandok na Pizari How Kiba Tang Tara Mangada Manipurgi BJP MLA Singna Chief Minister from the Kilautok Naba Prime Minister da Kudiek Piduna Tazil Lamba Cherol Adugi Matung Inna Leibak Miam na Charang Naduna Lading a Cherak Asida Northeast Windona Akanana Fangwa Paugi Matung Inna Hauzik Delhi Dalariba Manipurgi Chief Minister Nongtomam Biren from the Kilautok Pagi Wafam Late Harry Amadi Makatana Manipurgi Anoba Development Ki Thabak Thoram Singda Kumang Sauksin Nabagi Damak Mari Lenaba Department Singa Faminaduna Kupnawari Sanari Harry Amadi Tam Anirak Mai Pakna Chief Minister Oiduna Laklaba Nongtomam Biren Adumak Chief Minister Oikigani Loinina Makatana Manipurgi Development Ki Damak Chief Minister Nature Lauduna Public Works Department PWD official Sing Amadi Public Works Department Ki Minister Youth Affairs and Sports Minister Sri Govindas Konthauzam Chief Secretary Dr. Vinit Josiga Loinina Punna New Delhi da apunbagi mifam ama famkibani Urban amadi real sector singi kumang sauksinanaba amasung saukhatnaba mapung fana jangsinabagi matangda khanakre lonina Paikalakadoriba pipeline da leiriba project singi matangda sokupna khanaki Makhatana Northeast Window TV na fangba reliable oiba source samagi matung ina BJP ki leaders amasung tongan ba Central Security Singdagi Manipurgi Chief Minister Sinloi amadi Hana Hausan Luraba amadi pending ladiba thabak sing makhatana chathanabagi damak achoba khongthang kaya lokhat lakadori hari Amadi Parliamentary Affairs and Minority Affairs ki Union Minister Kiran Rijisuga Chief Minister N Birenga New Delhi da unaduna Ministry of Minority Affairs ki meeting makhada state asida paikhalakliba development project singi matangda khanaki hari World Class Football Stadium ama Manipur da leihanduna sports person singi talent pu semgatpa amadi hena awangba thakta pukhatnabagi matangda su khanaki hari Unabadu da Minister of Public Works Department Youth Affairs and Sports Govindas Konthauzam amadi atay official singsu saruyaki hari Ngarang ayukta kuki khulai paiba singna Borobekra Police Station amadi meite yum ahum mai thakraba matung ngarang numidang pung 10 makhairom tabadwaida L Samarendra Singh koba Zilivam Kamargagi miyoy amagi nungkhal khunda leiba rubber farm gi yum ani amasu maina tumna tharam lehari El Samarendra Singna Fongdorakpada Nungkhal Hariba Mafam Asida Mamangdasu Maitei gi leiba yum sing mai thakrabani aduga aigi rubber farm toriba asigi leiriba yum ani asida ngarang numidang khulai matik chana paiba marlon ngangba miyoy nipan rom laklaga yum ani adu mai tharambani haina fongdorake How Kiba September Kun Humdoida Hauribida Mama Macha Yamna Chinganingai Oiba Maongda Siraga Leramba Aduga Mari Lerena Ngarang Rims ki Maikedagi postmortem ki report Numit Kun Taruni Chupna Ngairba Matungda Funky Rims ki Forensic Medicine Department Namadi Forensic Science Laboratory Pangai Anina Punna Thizalaba Matungda Mama Macha Animakta Benzodiazepine Fangi haina confirm Toraki amadi hariba drug asi ka hina consume tawdagi mama macha anisi siva oigini haina fungdoraki postmortem tawbada mama macha asi siva chaurakna numit nini humni suram lagani haina supalli maram aduna miyamna khanariba September 18 gi numidangda siva oiramgani haiba adu chumle haina JSC gi co-convener na fungdorakli
Police amadi expert singna phongdorapagi matung inna hariba composition asi yawba tablet ani chabanadi siba ngamloi strip oina charagadi sigani harapagi matung inna matangsida JSC gi maikedigi hanglakliba wahang singdi hariba tablet asi prescription yawdana leiba yabra mama machana chakriba tablet singdugi maku singdi kadai da laikre charaba matungda maku singdu mama machana manghallamgadra basantina tablet kaya charaga sigani haibasi khanglamgadra chahi nauriba angang kuli mayamdu yolaga chaba ngamlamgadra kanana pizaramgani asiba haksang sing thengnaba matamdumaktida miyoi kharana hanana khanglabagum overdose siba oirangani haina karamna haribano haibana chingba wahang kaya hanglakli mama machagi misi asida kanagumba kharagi khud soidana yauramgani leikidrabi basantina nungsikraba machabu hatlaba matungda mathanta sizaramgani habasi leibak miyamna thazaba ngamde macha yokpa ngamnaba angamba thabak suduna hona zaramba misakni maram aduna misi asida lengak amadi police na kupna thizinduna chenaba miyoi sing maralgi matung inna matik chaba cherak pifam thoi haina cherol asina makha tarakli Security Force singna chingi amasung tamgi tongan ba mafam singda lepalaitana thiwa humbagi thabak chathakre lepalaitana mafam da thiwa humbagi tatharakpa aduda THOUBAL district manung chana leiba IRONG CHING manakta leiba SDNBA gate gi khustu khalai ka fagat bangam kre fagalaba khulai singadudi 9mm pistol ama 36 hand grenade ani Chinese grenade ani live round ammunition tarani toy detonator ama magazine ahangba mari smoke grenade ama 38mm gi cartridge ka loinena rubber bullet ama stringer cartridge ama ni Huinau macha chauna ba yoglaga leiton lei haibadu tadori bra haina ngase Federation of Civil Society Organization FOCS ki Secretary Information and Public Relations Neris Mangana Thadrokpa Cherol Amana Wahang Hanglakli Haukiba Mamang Jehigi May Ahumdagi Hauduna Kuki terrorist singna Manipurgi Abunbagi Saktam da Singna Duna Chatarakliba Lan Asi Tatara Taruk Helakli Nupi Yauna Misi Miyoi Kaya Minungsi Yaudana Mihatina Hatkiba Yum Kai Kaya Mai Takiba Thokliba Lan Asigi Anoba Landa Ama Oina Kuki Singna drone season aduna aerial bombing 100-meter rom ngapigani bombing chama rom tauduna state force sing sokhan kiba madi paumi yauna micham kaya sokapan nanghanbadagi handoktuna surface to surface short range missile season aduna landabada moirangdagi ahal ama lekhidaba fawa yaukre handak manipur da kuki singna drone attack torakpa madi missile attack torakpa si india da hanba internal security da chauna singnaba thodok amani haina indian army da leramba retired high ranking officers singna haikiba fawa leire india gi internal security da chauna singna raklaba amadi micham kaya hala fawa manipur da illegal immigrants singna chatharakliba lan ase india na hauzik fawa action amata lokhatana leiriba ase nungda hidden agenda ama leirabra haiba ase wahang kaya thoklakli haina FOCS na thadrokpa cherol amada khangalakli loinana leibak ngapigani laibak thibadi government of india gi honorable prime minister amadi union home minister na ngasi fawa thodok sing asibu condemn tawba wafam amata phongdorak taba asini geopolitics ki yengdura emerging power ni hariba india na kuki singi aggression asi lephan bang ngamdriba asi chingnaningai oi india gi internal security da singna raklaba fawada kuki singi mathakta action amata lokhatpa ngamdriba asina takpadi nungda kari leiribagi haiba asi hangningai oiri haina su phongdorakli amadi government of india na NSCN IM amadi manipur gi yawal lalho namthanaba linkhatkibani hainariba kuki national organization KNO amadi terrorism gi thawong sing chathariba kuki khulai paiba singi mathakta government of india na wafam amata haiba ngamdriba sigi nungi wahantok karino government of india na samgatkiba KNO amadi kuki khulai paiba singna Huinau macha chauna ba yoklaga leiton lei haibadumak central government ki mathakta tarakloi hainingai leite union home minister masamak na silaga Dr. MP Samit Patrana chair lauduna manipur da ing tamba hanjilakna ba pangthokiba meitei naga amadi kuki legislature singi marakta handakta pangthokiba mifam adugi matung ikan kanadana meitei khun singda landawa haurakhiba Thodo asimak government of India bu kuki singna thawoidre haina loba yai masida natana ngarang sujirivam borovekra subdivision gi police station amada foba bomb nomai kapsin ba yum amadi school mai thabana chingba leptana chacharakli maidei singi mathakta landariba kuki singda India na makhogi geopolitics ki policy kaidana ba khaki yegduna center na
Puducherry gi maongda Legislative Assembly leiba Union Territory ama semlaknaba thaurang toroklabadi leipak asida amukta thokidriba miyamgi uprising ama lakloi hainingai leite asugumba tanja asida state lengangna su mating leina thabak toba changi haina su cherol asina makhatari National Conference and Workshop Federation of Indian Blood Donors Organization FIBDO amadi National Institute of Biological MOHFW Government of India na Sinjuna tha asigi tara taretagi na taramapan fawa numit humni chupna Uttar Pradesh ki NIB Noida da chatharakpa National Conference and Workshop BloodCon 2024 ngarang loshin kre National Conference and Workshop ki thoram aduda Manipur State ki oina represent taukiba Helping Hands for People Manipur gi President 𝗦𝗣𝗘𝗔𝗞𝗜𝗡𝗏 Manipur State asida thengnariba blood donation gi matangda point manga yauba demand pukhalakpa adu Federation of Indian Blood Donors Organization FIBDO na approve tawibata natana National Blood Transmission gi Director Krishna Kumar unaduna point manga adu submission tawduna thabak oina pangthoknaba tawraklagani habigi thajabasu pirakre hari pangthokiba National Conference and Workshop ki thoram aduda India ki tongan ba state singi members singna sarugyaki Manipur State ki oina miyoi ahumna state asigi maut sinjuna sarugyaki Helping Hands for People Manipur ki President 𝗦𝗣𝗘𝗔𝗞𝗜𝗡𝗏 Executive Member Takhelambam Khamba amadi Association of Voluntary Blood Donors Manipur ki Secretary 𝗦𝗣𝗘𝗔𝗞𝗜𝗡𝗏 Manipur State ki mahut sinjuna National Conference and Workshop asida sarugyaki वॉलंटरी ब्लड डोनर्स की कंट्रीब्यूशन इसका मतलब है तीन इंपॉर्टेंट रीजंस है फर्स्ट ऑफ ऑल हियर यू कैन सी दैट absence of full fledged SBTC मेरे ख्याल से मैंने मतलब जानकारी मिली कि वहाँ पे अरुणाचल प्रदेश का और मिजोरम का जो नाइबरिंग स्टेट है हमारे वहाँ पे SBTC का बहुत स्ट्रॉन्ग है whereas in मणिपुर SBTC मतलब जैसे सिर्फ नाम के लिए रह गया first of all there is no designated director no regular director there is an in charge for director she is actually MBBS Numitarani chupna leptana chatharopa first SMMC Trophy 2024 ngasi final match sanakre 5A side village open knockout football tournament ki ngasi sanakiba match ado Sadam FC 𝗥𝗢𝗪𝗏 Young Boys Ngarian ga sanakibani maduda Young Boys Ngarian na 5-2 da Sadam FC 𝗥𝗢𝗪𝗏 maichiba bikibani Panbayai Singa Ideal Club ki mijeng makada Singa Mathak Modern Club SMMC Yaripok Singa 𝗙𝗪 na sinjuna sanakiba ngasigi final match adu yamlaba miyam tinduna mapung fana pangthokibani ngasi ayuk pung 10 taba matamda kasar namagram da ima Maira Sanglenda World Media Council WMC amadi ima Maira lupka khutsam naraga Counseling and Guidance Program ama pangthokre tharam haudokpa oina Maira chokhatlaba matungda maru oiriba wangangloi CH Navakumar Singhna Counseling amadi Guidance haibasi mama amana machabu Naupuri ngaidagi hauduna taibang farakpa ahal oirakchuna siramdai fawba counseling and guidance ki maru oiba kaya leiri habigi matangda nainaki lonina mahai tamliba sing hingnaba losing tansin bani ichagi asoiba kupsin basi icha manghan bani haiba wafam su yauna marik chumna nainaki Mama Naishabi Amana Luhonge, Aduga Mama or a Komatana. Mama Senatary to whether they have to the Yehoga. Angan see Papa now Pudana, Angan see Puklam Nusu. Mama Senatary is over the day. Angan to the Kalishin that we get a day in Hoga. I have a Pagi saying Pumutana Pula Komatana. Listen to that. Nupa nupi juga. Karamba sinjak caga dage, karamba kunsi mahing hing dage, karamba wapan kang dage haga pause.
मसीगी लोइना कोई काउंसलिंग एंड गाइडेंस मतौ ताय अकोइना मूले से तालग फंगी लौसिंग दिया नहीं ऐसे जनरल की तो तालीम दिया ना इसे लता मंगेशकर इसे जुदा तार दिए क्या इसे तो सुता के तो नहीं अगले किशोर कुमार इसे तो सुता तो नहीं जनरल की तो सुता तो नहीं अतोप जहाँ बेनोंगी अब अंगंग है यमना माना हाइड हुआ तो को मैं अंग पोका फीलिंग को क्या तो ऐ लोग ये खुदी को सुता होता है खुदी कौन का न्यूज़ सुनना मोइरा फुंगो इबो मोइरा हाइड हुआ को दे ऐ ने सिकरी काना बदलो या ऐ मोदा करम एडवाइस सिंगलई नॉलेज सिंगलई करी तो हुई मुझे कोई तंग नहीं बताऊंगा अरबदा मरबा पाव अमु हन पिजरी हौजिक मकी ओइना चीफ मिनिस्टर रिजाइन तौबा मदी तौनबगी वाफम चीफ मिनिस्टर मसादा हायरपा लेते हरी मखातादा मणिपुर की डेवलपमेंट की दमकता चीफ मिनिस्टर ना तोंगान डिपार्टमेंट की लीडर्स सिंगा उनक्रे कुकी खुलाई पाइब सिंगना बोरोवेक्रा पुलिस स्टेशन अमदी युम अहुम मई थाख्रब मतुंग मार लोन ngang मियोय निपान लाखगा युम अनि अमसु मई थादोकलमले बसंती अमदी लंचेंबी ममा मचागी मिसी की पोस्टमार्टम रिपोर्ट फंगलब मतुंग जेएससी की माइकेदगी वहां कया हंगलकले मरा लेबा सिंग दंडी पीबी नबा मरी लेनबा सिंगदा जेएससी न तक्सिलकले Security Force na thiba humbagi thabak chathabada thobal district ki IRONG CHING manaktagi khutsu khulai kya fagatongamkhre Norris Windona Sandok Sariba numidangi paw matang sida loizare miyeng tabiriba singpu amuka hanna chan mabamna khurumjari पैसा यामना लेजतबा मी सिंगी हदि लाइरब सिंगी दमक्तदि यामना खुदोंसाय कोन ट्यूशन फी पी हाना सिदा एजुकेशन मोगी सिस्टम सिदा फजना सोयब खोद केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकनब होनरप मतमदा हाइथोय सिंथोयरबा पैरामेडिक्स अमदि हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari ICOJ paramedical की OTT department दा second semester exam थाजरी यो hostel visit की खुदों चाबा हम ले रेको अदुगा मना अपन ट्यूशन फी पी हादना सिदा एजुकेशन मोगी सिस्टम सिदा फजना सोयब खोद केमता लेते फजना तंबी इसागी लैब मतिक चाना लेबा लाइब्रेरी मतिक चाना लेबा अमसु हॉस्पिटल मतिक चाना लेबा न मरम मोरगा हॉस्पिटल दा अपन हॉस्पिटल विजिट अदुम दे चतबा फंगे अखोय लोइजद्रगासो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगको अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजतबा मी सिंगी हदि लाइरब सिंगी दमक्तदि यामना खुदोंसाय करिगुंबा लेजतगसो हदि सही की स्कॉलरशिप अदुम कंपलसरी अदुम फंगे अखोय सिदा तंबलगे अनंगस हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाब हाइदि कैमता लेते कैगिना हारकांदा अखोयदा अदुम फैसिलिटीज अदुम फंगहली लैब की फैसिलिटीज अदगी अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब ता चलगा ओइरो अखोय दुम तौवे इंस्टीट्यूट एसेना पीरिबा खुदोंचाबा एसे मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा असि लौबियु
Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.